ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯈꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯇꯣꯝꯕ, ꯇꯣꯝꯕꯧ, ꯍꯧꯒꯠꯂꯣ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯇꯣꯝꯕ, ꯇꯣꯝꯕ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯃꯁꯥꯅꯣꯝꯗꯨꯅ ꯑꯃꯨꯛ ꯍꯧꯗꯣꯛꯏ꯫ ꯇꯣꯝꯕ, ꯇꯣꯝꯕꯧ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯇꯣꯝꯕ ꯍꯧꯖꯤꯛꯇꯗ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯄꯗꯨꯗ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯠꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ, ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯒꯦꯅꯦ ꯏꯃꯥ? ꯃꯇꯝ ꯍꯪꯂꯒ ꯂꯩꯔꯅꯨ, ꯍꯧꯒꯠꯂꯒꯅꯦ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯂꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯍꯣꯏ, ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯣ ꯏꯃꯥ꯫ ꯊꯥꯡꯗꯣꯛꯂꯝꯕ ꯅꯠꯇꯦ, ꯆꯥꯕ ꯍꯧꯔꯝꯂꯗꯕꯅꯤꯀꯣ ꯑꯩꯗꯤ꯫ ꯍꯣꯏ ꯍꯣꯏ ꯍꯧꯔꯝ, ꯏꯃꯥꯒꯩꯒ ꯆꯥꯛ ꯄꯨꯈꯝ ꯄꯨꯟꯕꯁꯨ ꯅꯠꯇꯕꯗꯨꯕꯨ꯫ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯗꯣ꯫ ꯁꯥꯈꯤ ꯆꯥꯛꯁꯪꯗ ꯆꯪꯉꯛꯅ ꯍꯥꯏꯔꯤ꯫ ꯄꯥꯈꯪꯗꯤ ꯐꯥꯔꯦꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯃꯁꯦ꯫ ꯉꯔꯥꯡ ꯑꯩꯅ ꯏꯪꯈꯣꯜꯁꯦ ꯈꯔ ꯇꯧꯍꯜꯂꯨꯕꯗꯨꯗ ꯌꯥꯍꯧꯒꯁꯤ ꯇꯞ ꯇꯥꯅ ꯊꯦꯡꯂꯒ ꯍꯧꯒꯠꯂꯦꯕ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯇꯧꯗꯧꯗꯣ ꯉꯔꯥꯡꯗꯤ ꯈꯔ ꯋꯥꯈꯤꯕꯗꯨꯗ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯅ ꯂꯥꯡꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯤꯕꯗꯨꯁꯨ ꯀꯨꯏꯔꯦꯅꯦ, ꯈꯔꯅꯤ ꯂꯩꯔꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯂꯒ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯁꯥꯈꯤ ꯃꯥꯅ ꯆꯥꯛ ꯇꯣꯛꯂꯐꯥꯎꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯀꯣꯝꯄꯥꯛ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯀꯩꯊꯦꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯣꯝꯕ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯏꯁꯩꯒ ꯉꯪꯗꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ, ꯀꯣꯕꯤꯁꯤ ꯈꯥꯏꯕ ꯌꯥꯎꯔꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯊꯦꯜ꯫ ꯁꯥꯈꯤꯅ ꯍꯩ ꯏꯁꯩ ꯉꯪꯂꯒ ꯆꯪꯈꯤꯅꯨ, ꯊꯨꯃꯣꯛꯁꯦ ꯑꯩꯒꯤ ꯀꯣꯛꯊꯛꯁꯤꯗ ꯑꯃꯨꯛꯇ ꯊꯣꯡꯒꯠꯂꯨ ꯂꯥꯎꯁꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯩ ꯂꯨꯝꯃꯦ ꯊꯨꯃꯣꯛꯁꯤꯁꯨ ꯏꯃꯥ꯫ ꯂꯨꯝꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯑꯁꯨꯛ ꯂꯨꯝꯕꯁꯦ ꯅꯨꯡꯇꯤꯒꯤ ꯀꯣꯛꯊꯛꯇ ꯄꯨꯔꯒ ꯀꯩꯊꯦꯜ ꯆꯠꯂꯤꯅꯦꯕ ꯏꯃꯥꯁꯦ꯫ ꯆꯠꯂꯤꯝꯅꯤ, ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤꯀꯣ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯁꯦ꯫ ꯑꯣ, ꯀꯟꯗꯕ ꯌꯥꯗꯗꯨꯅ ꯀꯜꯂꯤꯝꯅꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯩꯈꯣꯏꯁꯦ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯀꯟꯗꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ? ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯗꯤꯅꯦ, ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯕꯨ ꯄꯥꯜꯂꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯇꯥꯕ꯫ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯀꯟꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯅ ꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤ ꯀꯥꯏꯅ ꯃꯨꯛꯆꯔꯤꯗꯣ ꯃꯨꯛꯀꯅꯨꯀꯣ꯫ ꯃꯨꯛꯆꯗꯦ ꯑꯩꯈꯣꯏ, ꯃꯨꯛꯆꯗꯦꯀꯣ꯫ ꯆꯠꯂꯦ ꯑꯗꯨꯗꯤ ꯀꯩꯊꯦꯜ ꯆꯥꯛꯀꯗꯣ ꯆꯥꯊꯣꯛꯂꯒ ꯀꯣꯟꯒꯗꯣ ꯐꯦꯡꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯂꯝꯃꯨ, ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ꯫ ꯑꯗꯨ ꯈꯪꯗꯅ ꯏꯔꯨꯖꯔꯒ ꯆꯪꯖꯔꯛꯂꯕꯅꯤ ꯑꯩ꯫ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯁꯥꯈꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ, ꯅꯨꯄꯤ ꯊꯤꯅꯤꯗꯤ ꯍꯦꯛ ꯈꯪꯗꯈꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤ꯫ ꯇꯣꯝꯕ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯍꯣꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯎꯄꯥꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯁꯨ ꯅꯨꯄꯤꯗꯨ ꯊꯤꯅꯤꯡꯉꯤꯅꯤ, ꯑꯗꯨꯗ ꯂꯩꯇꯕ ꯑꯃ ꯌꯥꯎꯗꯅ ꯊꯤꯕ ꯌꯥꯗꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯈꯤ ꯀꯩꯊꯦꯜ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯄꯨꯔꯣꯏꯕꯒ ꯂꯪꯐꯩ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯁꯥꯈꯤ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯇꯦꯃ, ꯇꯥꯏꯕꯣ ꯌꯥꯏꯗꯣ ꯍꯪꯆꯤꯠ ꯍꯜꯂꯛꯂꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯅꯥꯗ ꯍꯥꯏꯔꯛꯏꯅꯣ ꯀꯨꯟꯖꯣ? ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯄꯗꯣ ꯌꯥꯎꯏ ꯇꯩꯕ꯫ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯅꯍꯥꯟꯗꯣ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯇꯥꯏꯕꯣ ꯌꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯨꯟꯖꯣ? ꯆꯥꯛ ꯍꯥꯞꯄꯝꯃꯣ ꯍꯥꯏꯕꯅꯤ ꯏꯇꯩꯃ, ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ ꯏꯇꯩꯃꯁꯨ ꯂꯨꯝꯃꯦ, ꯆꯠꯂꯦꯀꯣ ꯀꯨꯟꯖꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯂꯝꯕꯤ ꯄꯨꯟꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯨꯕꯤꯕ ꯌꯥꯕꯅꯤ, ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯅꯥꯎꯁꯨ ꯁꯨꯝ ꯂꯩꯖꯍꯧꯔꯦ꯫ ꯍꯣꯏ ꯂꯩꯍꯧꯔꯦ꯫ ꯇꯣꯝꯕ ꯆꯥꯛ ꯇꯣꯛꯄꯒ ꯃꯃꯥꯒ ꯃꯥꯒꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯗꯣꯛꯂꯒ ꯆꯥꯛꯁꯪꯗ ꯄꯨꯁꯤꯟꯗꯨꯅ ꯊꯅꯝꯂꯕ ꯃꯇꯨꯡ ꯃꯥꯅ ꯉꯔꯥꯡ ꯇꯧꯔꯝꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯉꯔꯥꯡ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯁꯤꯒꯤ ꯑꯇꯧꯕ ꯐꯩꯗꯣꯝꯁꯤꯡꯁꯤ ꯐꯗꯤꯒꯣꯝꯒ ꯍꯪꯒꯥꯝ ꯃꯔꯨꯒ ꯍꯨꯟꯖꯤꯜꯂꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗ ꯊꯝꯂꯝꯕꯖꯥꯠꯅꯣ ꯃꯔꯨꯁꯤꯡꯗꯨꯅ? ꯏꯃꯥ ꯂꯩꯔꯤꯉꯩꯗꯁꯨ ꯍꯪꯍꯧꯗꯒꯨꯝ ꯇꯧ, ꯑꯃꯨꯛ ꯊꯤꯔꯨꯈꯤꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ꯫ ꯀꯣꯛ ꯌꯥꯎꯗ꯭ꯔꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯇꯣꯝꯕ꯫ ꯉꯥꯡꯗꯨꯅ ꯂꯥꯛꯂꯒ ꯁꯪꯒꯣꯏꯗ ꯃꯃꯥꯅ ꯃꯔꯨ ꯃꯔꯥꯡ ꯊꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯔꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡ ꯐꯤꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯧ ꯍꯟꯅ ꯊꯤꯔꯨꯔꯒ ꯁꯤꯗ ꯂꯥꯏꯅ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏ ꯑꯅꯤꯗꯤ꯫ ꯍꯨꯟꯖꯤꯜꯂꯨꯔꯒꯦ, ꯂꯩꯔꯝꯅꯤꯅ
ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯧꯒꯠꯂꯛꯂꯒ ꯏꯃꯥꯅ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯄꯗ ꯄꯨꯅꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯑꯃꯨꯛ ꯍꯦꯛꯆꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯐꯩꯗꯣꯝ ꯑꯁꯥꯡꯕ ꯑꯅꯤꯗꯨ ꯑꯃꯗꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯍꯨꯟꯖꯤꯜꯂꯤ ꯐꯩꯗꯣꯝ ꯑꯃꯗꯅ ꯐꯗꯤꯒꯣꯝ ꯃꯔꯨꯗꯨ ꯍꯨꯟꯖꯤꯜꯂꯤ ꯂꯣꯏꯔꯕꯗ ꯃꯈꯨꯠꯀꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯁꯤ ꯑꯣꯏꯔꯗꯤ ꯀꯥꯟꯅꯗꯦ ꯉꯥꯏꯍꯥꯛ ꯁꯜꯂꯨꯈꯤꯒꯦ ꯑꯩꯒꯤ ꯀꯥꯗꯣ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯁꯝꯕꯜ ꯃꯔꯨꯝꯗ ꯄꯥꯛꯊꯗꯨꯅ ꯇꯨꯃꯤꯟ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯛꯅꯔꯛꯏ ꯏꯕꯦꯊꯣꯏꯅ ꯇꯥꯇꯣꯝꯕ ꯀꯅꯥꯏ ꯁꯟꯅꯣ ꯇꯥꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯉꯤꯗꯨꯕꯣ ꯁꯅꯔꯤꯛꯅ ꯑꯋꯥꯡꯒꯤ ꯁꯟ ꯃꯄꯤ ꯃꯁꯤ ꯁꯥꯡꯕꯤꯗꯨꯔ ꯇꯥꯇꯣꯝꯕ ꯃꯗꯨꯒꯤ ꯁꯟꯗꯣ ꯃꯤꯒꯤ ꯌꯨꯝꯗ ꯌꯥꯝ ꯆꯪꯒꯟꯕꯅꯤ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯕ ꯀꯥꯟꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛꯀ ꯐꯨꯔꯗꯨꯅ ꯅꯣꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯇꯣꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯝꯕꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅꯣ ꯁꯥꯔꯀꯥꯟꯁꯤꯗ ꯈꯜꯂꯤꯁꯤꯗꯤ ꯁꯅꯔꯦꯛ ꯅꯪꯒ ꯏꯕꯦꯊꯣꯏꯒ ꯑꯣꯏꯔꯦ ꯏꯕꯦꯊꯣꯏꯅ ꯀꯩꯕ ꯇꯥꯇꯣꯝꯕ ꯏꯇꯥ ꯁꯅꯔꯦꯛ ꯑꯩꯈꯣꯏꯅꯤꯕꯨ ꯀ꯭ꯋꯥꯛꯀ ꯆꯥꯡꯗꯝꯅꯔꯤꯕ ꯁꯅꯔꯤꯛꯅ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯅꯅꯤ ꯏꯆꯦ ꯊꯕꯥꯅ ꯌꯥꯕꯤꯗꯕꯗꯣ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯝꯕꯒꯤ ꯀꯣꯏꯕꯤꯒꯦ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯀꯣꯏꯕꯤꯗꯧ ꯅꯠꯇꯦ ꯇꯣꯝꯕꯩꯅ ꯆꯤꯝꯕꯥꯜꯗ ꯄꯥꯝꯗꯕ ꯁꯥꯔꯒ ꯑꯍꯤꯡ ꯑꯍꯤꯡ ꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯀꯞꯄꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯑꯩꯈꯣꯏꯕꯣ ꯁꯅꯔꯦꯛ ꯍꯥꯏꯕ ꯆꯥꯎ ꯍꯦꯟꯗꯕꯤ ꯅꯪꯅꯦ ꯑꯉꯥꯡꯅ ꯇꯤꯡꯅꯇꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯨꯀꯣ ꯆꯩ ꯆꯥꯖꯅꯤ ꯁꯅꯔꯦꯛ ꯅꯣꯛꯂꯗꯨꯅ ꯆꯩꯕꯨ ꯆꯥꯕ ꯌꯥꯔꯗꯤ ꯃꯤ ꯀꯅꯥꯁꯨ ꯊꯕꯛ ꯁꯨꯅꯔꯝꯃꯔꯣꯏꯗ ꯇꯥꯇꯣꯝꯕ ꯆꯨꯝꯗ꯭ꯔꯅꯤ ꯏꯇꯥ ꯏꯕꯦꯊꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦ ꯏꯇꯥ ꯇꯣꯝꯕꯅ ꯆꯨꯝꯅꯤ ꯍꯧꯖꯤꯛ ꯅꯣꯏꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯁ꯭ꯋꯥꯏꯗ ꯃꯤ ꯂꯛꯅꯗꯅ ꯂꯩꯔꯅꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯏꯕꯦꯊꯣꯏꯅ ꯇꯥꯇꯣꯝꯕ ꯅꯨꯡꯊꯤꯜ ꯇꯨꯝꯕꯁꯦ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯇꯨꯝꯖꯁꯅꯨ ꯏꯕꯦꯊꯣꯏ ꯍꯥꯏꯕꯤ ꯈꯣꯡꯅꯦꯝꯕꯤ ꯆꯠꯂꯣ ꯅꯪꯒꯤ ꯅꯇ ꯆꯥꯎ ꯍꯦꯟꯗꯕꯤ ꯁꯅꯔꯦꯛꯇꯨ ꯄꯨꯔꯒ ꯅꯌꯨꯝꯗ ꯅꯣꯏ ꯑꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯛꯅꯅꯤꯡꯉꯗꯤꯅꯦ ꯂꯛꯅꯧꯔꯣꯀꯣ ꯑꯩꯗꯤ ꯆꯪꯉꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯌꯨꯝꯂꯣꯝꯗ ꯇꯣꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯇꯣꯝꯕꯒꯤ ꯃꯇꯧꯗ ꯃꯕꯨꯛ ꯄꯥꯏꯗꯦꯗ ꯈꯥꯈꯩ ꯅꯣꯛꯍꯧꯏ ꯀꯩꯊꯦꯜꯗꯅꯤ ꯊꯥꯖ ꯁꯈꯤꯗ ꯍꯥꯏꯔꯛꯏ ꯁꯈꯤꯌꯥ ꯅꯪꯒꯤ ꯍꯪꯒꯥꯝ ꯃꯄꯨꯟꯗꯨ ꯑꯃ ꯑꯩꯒꯤ ꯈꯖꯤꯡ ꯑꯀꯪꯕꯁꯤꯒ ꯑꯣꯟꯅꯁꯤꯗꯅ ꯅꯪꯒꯤ ꯍꯪꯒꯥꯝꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯃꯁꯛꯇꯣ ꯑꯣꯟꯅꯁꯤ ꯏꯆꯦ ꯃꯄꯨꯟ ꯑꯃꯗꯨꯝ ꯍꯥꯞꯇꯣꯛꯀꯦꯗ ꯏꯆꯦꯒꯤꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯁꯈꯤꯁꯦ ꯁꯦ ꯏꯆꯦ ꯍꯪꯒꯥꯝ ꯍꯥꯏꯗꯣ ꯊꯝꯃꯣ ꯏꯆꯦ ꯂꯧꯕ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯏꯆꯦ ꯀꯥꯎꯔꯣꯏꯗ ꯕꯨꯙꯤ ꯂꯧꯁꯤꯡ ꯐꯕꯗ ꯊꯥꯖ ꯍꯥꯏꯗꯅ ꯏꯃꯤꯡꯁꯦꯒ ꯀꯥꯏ ꯆꯠꯅꯤꯡꯉꯤꯅꯤ ꯅꯪꯕꯨ ꯏꯆꯦ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯏꯕꯣꯌꯥꯏꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯁꯈꯤ ꯃꯄꯨꯔꯣꯏꯕ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯒ ꯆꯠꯊꯈꯩ ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯔꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯐꯩꯗꯗꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯐꯪꯂꯝꯃꯣꯏ ꯈꯟꯗꯨꯅ ꯇꯣꯝꯕ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯏꯔꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯨꯛꯇꯨꯅ ꯍꯪꯂꯛꯏ ꯏꯔꯣꯝꯕꯃꯨꯛ ꯇꯧꯔꯕꯣ ꯏꯃꯥ ꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯅꯄꯥꯗꯤ ꯏꯔꯣꯝꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯂꯣꯜꯂꯤꯕꯅꯤ ꯑꯥꯗꯗꯤ ꯃꯍꯥꯎ ꯂꯩꯅ ꯂꯣꯜꯂꯒ ꯆꯥꯕꯗꯣ ꯐꯪꯂꯝꯃꯣꯏ ꯍꯥꯏꯗꯅ ꯅꯃꯥ ꯑꯩꯅ ꯉꯥꯒ ꯊꯥꯛꯂꯒ ꯃꯍꯥꯎ ꯂꯩꯅ ꯂꯣꯜꯂꯤꯕꯅꯤ ꯉꯁꯥꯏ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯂꯒ ꯏꯃꯥꯅ ꯊꯣꯡ ꯊꯥꯛꯂꯤꯗꯨꯗꯤ ꯏꯔꯣꯝꯕ ꯈꯛꯇꯪ ꯑꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯝꯃꯨꯀꯣ ꯏꯃꯥ ꯄꯨꯈꯝ ꯑꯁꯤꯗꯨꯗ ꯑꯇꯩ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯅꯪꯕꯨ ꯇꯣꯝꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯥꯞꯄꯤꯔꯝꯃꯅꯨ ꯅꯥꯐꯤ ꯍꯣꯡꯂꯒꯅꯦ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯒ ꯅꯄꯥꯗꯣ ꯉꯥꯏꯔꯁꯨ ꯆꯠꯂꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕ ꯋꯥꯔꯅꯤꯅꯦ ꯅꯄꯥꯗꯣ ꯃꯥꯅ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯔꯨꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯨꯁꯤꯜꯂꯛꯑꯣ ꯅꯪꯅ ꯑꯁ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯄꯥꯝꯅ ꯂꯥꯛꯂꯒ ꯀꯧꯔꯒ ꯍꯥꯏꯔꯛꯄ ꯌꯥꯕꯗꯨꯕꯨ ꯑꯗꯨꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯧ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯎꯏꯔꯨꯈꯤꯒꯦ ꯑꯩꯃ ꯎꯏꯔꯒ ꯂꯩꯔꯤꯉꯩꯗ ꯅꯄꯥꯒꯤ ꯈꯣꯟꯊꯤ ꯆꯥꯖꯁꯅꯤꯀꯣ ꯅꯪ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯕꯨ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯄꯥꯒꯤꯕꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯀꯧꯔꯛꯏ ꯁꯈꯤ ꯇꯣꯝꯕ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯊꯣꯔꯛꯂꯒ ꯄꯣꯠꯆꯩꯁꯤꯡꯁꯤ ꯈꯔ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ ꯃꯩ ꯅꯨꯡꯒꯗꯣ ꯑꯣꯛꯂꯔꯣꯏꯗ꯭ꯔꯥ ꯑꯩꯕꯣ ꯁꯈꯤꯅ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯄꯥꯕ ꯇꯣꯝꯕ ꯅꯪꯕꯨ ꯆꯦꯟꯊꯣꯛꯎꯅꯦ ꯅꯄꯥ ꯍꯜꯂꯛꯑꯦ ꯏꯃꯥ ꯆꯦꯟꯊꯣꯛꯇ꯭ꯔꯁꯨ ꯆꯠꯂꯤꯁꯤ ꯌꯥꯗ꯭ꯔꯕ ꯌꯥꯏꯌꯦ ꯁꯈꯤꯅ ꯃꯩ ꯑꯣꯛꯂꯕ ꯃꯇꯨꯡ ꯏꯕꯣꯌꯥꯏ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯣꯝꯕ ꯃꯄꯥꯅ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯔꯨꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯕꯣꯌꯥꯏꯅ ꯆꯥꯔꯁꯤ ꯏꯄꯥꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯆꯥꯛ ꯂꯥꯝꯃꯤ ꯁꯈꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯆꯥꯔꯣꯏꯗ꯭ꯔꯥ ꯆꯥꯛꯇꯨꯕꯨ ꯃꯃꯥ ꯑꯩꯁꯤ ꯏꯔꯨꯖꯔꯒ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯆꯥꯔꯁꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯈꯤꯒꯦ ꯍꯣꯏ ꯊꯤꯔꯨꯔꯣ ꯅꯪꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯑꯩ ꯏꯪꯈꯣꯜꯒꯁꯦ ꯁꯤꯟ ꯊꯨꯡꯅ ꯆꯠꯇꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯪꯈꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯏꯕꯣꯌꯥꯏ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯎꯕꯗ ꯄꯤꯁꯨꯝꯗꯨ ꯈꯔ ꯁꯨꯛꯊꯔꯞ ꯇꯧꯔꯗꯨꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯍꯥꯏꯔꯤ
lei kharasu thajinge haidine tawrise lei thadadana asuk sawi inkhol si magul amatta yaudre tawrise hojikti ai langpai satlaroi dabanida aina leirakpa lei maru singdo hullaga lei thaba hoba yarani moi mama masani lehobabu asuk sawi inkhol se lei pambi aba hoba thade haiwani laina da yari sambal mayada sanarai pambi amani di hawi kanadi masigi ataw phaidom ani se masi horendi mayep lei maru se hunjinge aina wari khai mi dagi hura laklimni tomba maning thongda lepnaga kaura ima pap baba 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 chak lore charge lao lai lai ngasidi matam kuirabagi matung iboyagi imungdo makhoi ahum punna harau harau sak saminari nungthilgi matamni sakhi laikai dagi pot tek pasat khirami hayeng kaithal da punaba iboyai ngak potharaba matung hawalaklaga makhal kharagi lei maru puthораklaga thoklai ngarang tombana hangamga phadigomga khunkiba mafam aduda lei maru singdu khunjilami si urdi yar ising kharaga saibirabadi thuna mayol songlakani pungkak sarokpaga patna thabirani aina hauro thuna hauro ko leising tomba ngasidi mapalang phaidagi halaklabanina leikaida marup khara unaruge haiduna hairamlaga thokri gopal tomba ubada haire kaino ngasidi idaw tomba se ekoi daga laina lakpa yadrabi taw yaida adudai tawdi nahan makai yum sanglini haiduna yumdagi hindoktabaduda haibani dai taw asidi ekoi pabado langphaidagi halaghori aduna koithorakpani su kaide nong phaduksu koithorakpai taw sanarik ising sokpa satnaba sanabundu puraga thoklakpada tomba mabunga wari sanaduna leplaga leirambaduda laknari mawano bising asidi ekhoida koiramiro tombana hauraba sanarik nokladuna mawano bigi kokupnaba ina phidi udena kadai sakra tahawro bulambida lakpada bibi uro ama gopalna sairei pasanu pida sanarik ahanda laknano angang taso ta tomba sinungsidana aina laknabanida Sarasal, nang ising sokadabado, suur. Hoy, chalay dudi, nehuro, nupi pangdabani. Asi hayram laga kana siyan krisanarik tombana. Masige ngang sina, ay ngonda lagnaning masidi karidanguni. Gopal nok laduna. Itaw na sum, yung sangini haydana, adum laydana. Aduda lagnaning masani makoiso. Sawbudi sawning dito. Isal sing na lagnabado. Mabungda, masana lagnadana, kanada lagnaruni. Jumitaw. Ay ko'y taybang mayoy basa. Panak kandok ligay pani. Patanabu khalaba adum pharoidamni nahan makai inkol changludraba matung ngasidi sakhi inkoldagi phadigom phuke haiduna sanglakpada phadigomgi mahut lei ngakta huraga leirambaduda ngakna yengduna leiramni karinoda aibo mangla taibangla ne tawrisibo tombada hanglaga khangisidi tomba su mamana kauribadu taraduna khumlei kari haige ma kari haige nati sidawtala ai phaklang santhi leingoi haligi ma aduga du gona tapna tawo sida hana sila ulawo tawra dawni koi magi hawna manu bu kari guma thabak amabu hairab aina tawri thabak ka se hundu mo haidan lakri bra nang bu tomba la ema mamang sale tomba awang sale tomba makaram sale tomba gam da oizaning je koi ngang dan la I tomba mama gi manakta ima kari haige nati nahano ma ina nangonda phadigomga hangam maruga hulamu haibadubu hun khibra nangbo huli kainoi karama mafamda huli banangdia hausa haudana si phaidom asangbani sida amamu hulamini kainoi asi haiduna yenglakpada tomba masu ngaklami mamito arai kai lauktoklaga hairi kainu sida hauri meyam sinam nangbu namito kadai da bange haibani da tomba handa khara aina inkol changba sangdaba sida kari noba tawramise aisu khangdi masidi nangdu hullaga kari gi khangoi asingmagi ai khangdabani adudi kanana napi marusi hunjilamino sibo napi rani siboi ba lei pa bisuman gum tawi dai ba hai lei na saba ya bana tini nang phuktalaga lang thokro ko phadigom ka to siba tare loina masana ga khara tharek na re phukta jingai da pawda nangna phatroi ba I kari gi na pa da hangdoi ba napi phoi bagi ba asumna mama masa anina ngangna duna leiringai iboyai thabak ama satluraga halaklami mama masana makhwanga metan leibadu ubada hairi kaidonarage na mana sab lepam irei leitabagum inkol nungdu leplaga leibdubo pabna sida kari hunjilamge si aidi kadai duna tomba sakhi isau amaga loinana makutuna thilaga si haidinya sigi phaigom asangba ni se asida haiba
ꯏꯕꯣꯌꯥꯏ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯃꯈꯩ ꯈꯨꯝꯂꯛꯂꯝꯃꯤ ꯑꯦꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯋꯥꯏꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯦꯞꯂꯝꯂꯤꯕꯗꯨꯗꯤ ꯑꯩꯗꯤ ꯅꯣꯛꯅꯤꯡꯂꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯅ ꯌꯥꯝ ꯅꯣꯛꯅꯤꯡꯂꯛꯈꯤꯅꯤ ꯃꯣꯏ ꯄꯥꯕꯗꯤ ꯅꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯑꯣ ꯅꯣꯛꯅꯤꯡꯕꯒ ꯂꯥꯏꯔꯤ ꯀꯔꯤ ꯍꯨꯟꯖꯤꯜꯂꯝꯒꯦ ꯍꯥꯏꯗꯨꯗ ꯈꯨꯝꯕꯤꯔꯛꯑꯣ ꯑꯩꯅ ꯂꯪꯐꯩꯗ ꯂꯩꯕꯗ ꯌꯥꯝ ꯐꯖꯕ ꯂꯩ ꯈꯔ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥꯒꯤ ꯃꯅꯥꯛꯇꯨꯗ ꯍꯧꯏ ꯃꯗꯨ ꯑꯩꯅ ꯃꯔꯨ ꯂꯣꯛꯂꯒ ꯄꯨꯔꯛꯄꯅꯤ ꯑꯩꯅ ꯄꯨꯔꯛꯄ ꯃꯔꯨꯗꯨ ꯍꯨꯟꯖꯤꯜꯂꯝꯂꯤꯕꯅꯤꯅꯦ ꯌꯣꯟꯅꯕ ꯊꯥꯔꯤꯕ ꯃꯔꯛꯁꯤꯗ ꯃꯣꯏ ꯄꯥꯕꯗꯤ ꯀꯔꯤ ꯋꯥꯈꯜꯗ ꯂꯩ ꯃꯔꯨ ꯍꯨꯟꯖꯤꯟꯕꯤꯔꯤꯕ ꯂꯩꯗꯨꯅ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯕꯗ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤꯅꯦ ꯃꯃꯥ ꯑꯁ ꯑꯩꯗꯤ ꯕꯥꯎꯊꯣꯛꯄꯅꯤꯗꯀꯣ ꯑꯁꯨꯛ ꯋꯥꯅ ꯊꯥꯍꯜꯂꯒ ꯈꯪꯉꯨ ꯊꯛꯇ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯦꯗꯅ ꯆꯥꯎꯕ ꯍꯦꯟꯗꯈꯩ ꯁꯨꯖꯤꯜꯂꯒ ꯂꯩꯔꯝꯂꯦꯕꯁꯦ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯍꯣꯔꯦꯟ ꯊꯥꯗꯣꯛꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯗꯤꯒꯣꯝꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯔꯒꯦ ꯑꯩ ꯆꯥꯏꯌꯨ ꯆꯥꯏꯗ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯂꯩꯁꯤꯡꯁꯦ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏꯀꯣ ꯅꯨꯄꯥ ꯑꯦ ꯃꯣꯏ ꯄꯥꯕ ꯍꯥꯏꯔꯝꯕꯗꯒꯤ ꯅꯨꯄꯥꯒ ꯌꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯇꯣꯝꯕꯅ ꯑꯁ ꯍꯅꯨꯊꯪꯁꯤꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡꯁꯦ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯒꯁꯦ ꯎꯗꯦꯃꯤ ꯑꯅꯤꯃꯛ ꯑꯗꯨꯕꯨ ꯌꯥꯏ ꯏꯄꯥꯗꯤ ꯏꯆꯥꯁꯤ ꯄꯥꯈꯪꯅ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ ꯑꯗꯨꯅꯅꯤ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯌꯥꯏ ꯁꯈꯤ ꯃꯥꯁꯨ ꯁꯧ ꯇꯧꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕ ꯇꯞꯂꯤ ꯆꯠꯅ ꯍꯥꯏꯔꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯀꯨꯝꯍꯩꯁꯤꯗ ꯏꯆꯥ ꯏꯃꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒ ꯆꯞꯄꯨ ꯃꯥꯟꯅꯩꯅꯦ ꯉꯁꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯇꯣꯝꯕ ꯂꯛꯅꯒꯗꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯄꯨꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯊꯣꯏꯅ ꯆꯍꯤꯅꯗꯤ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛ ꯅꯨꯄꯤ ꯊꯤꯕꯒꯤ ꯑꯁꯥ ꯃꯥꯡꯈ꯭ꯔꯕ꯭ꯔꯣ ꯇꯥꯇꯣꯝꯕ ꯀꯗꯣꯝꯗꯩꯅꯣ ꯏꯕꯦꯊꯣꯏ ꯍꯥꯏꯕꯤ ꯁꯒꯅꯕꯤ ꯑꯉꯥꯡꯅꯪꯅ ꯅꯪ ꯁꯤꯕꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯏꯕꯦꯊꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯁꯅꯥꯕꯨꯟꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯁꯝꯕꯜꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯏꯔꯒ ꯅꯣꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯅꯨꯄꯤꯅꯤꯅꯦ ꯇꯥꯇꯣꯝꯕ ꯑꯗꯨꯅꯕꯨ ꯏꯃꯥ ꯄꯥꯕꯅ ꯏꯕꯦꯊꯣꯏ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤꯅꯤ ꯅꯨꯄꯥ ꯀꯅꯥꯗ ꯏꯕꯦꯊꯣꯏ ꯀꯧꯕ ꯇꯥꯈ꯭ꯔꯒꯦ ꯑꯄꯪꯖꯥꯎ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯏ ꯁꯅꯔꯤꯛ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯇꯣꯝꯕ ꯂꯩꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯝꯂꯛꯂꯒ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯏꯁꯤꯡ ꯁꯣꯔ ꯆꯠꯂꯣ ꯅꯣꯏ ꯑꯅꯤ ꯁꯅꯔꯤꯛ ꯑꯃꯗꯤ ꯏꯕꯦꯊꯣꯏ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯂꯛꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯅꯨꯃꯤꯗꯥꯡꯗꯣ ꯆꯥꯛ ꯆꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯁꯥꯈꯤ ꯆꯥꯛ ꯆꯥꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯒ ꯌꯣꯟꯅꯕ ꯄꯣꯠ ꯈꯤꯇ ꯇꯦꯛꯂꯨꯒꯦ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯇꯦꯛꯄꯗꯤ ꯌꯥꯗ꯭ꯔꯣ ꯃꯃꯥ ꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯑꯅꯧ ꯑꯄꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯄꯥꯝꯗ ꯆꯠꯂꯒ ꯄꯣꯠ ꯇꯦꯛꯂꯨꯒꯦ ꯍꯣꯏ ꯆꯠꯂꯨ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯔꯛꯀꯦ ꯁꯤꯗꯒꯤ ꯀꯩꯊꯦꯜ ꯆꯠꯄꯗꯣ ꯂꯥꯞꯄꯅꯤꯅ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯏꯄꯥꯝꯗ ꯃꯇꯝꯈꯔ ꯂꯩꯔꯒ ꯌꯣꯜꯂꯛꯀꯦ ꯑꯥꯗ ꯇꯦꯛꯄ ꯄꯣꯠꯁꯤꯡꯗꯣ ꯇꯣꯝꯕ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯥꯗ ꯂꯩꯔꯗꯤ ꯆꯥꯛꯅ ꯀꯅꯥ ꯊꯣꯡꯗꯣꯏꯕ ꯅꯄꯥ ꯅꯆꯥ ꯁꯤꯅ ꯊꯣꯡꯉꯝꯃꯨ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯤꯀꯣ ꯊꯣꯡꯒꯦ ꯍꯥꯏꯔꯗꯤ ꯄꯥꯝꯅ ꯊꯣꯡꯖꯅꯤ ꯑꯩꯅ ꯀꯣꯟ ꯐꯦꯡꯕ ꯏꯕꯣꯌꯥꯏꯅ ꯑꯩꯁꯨ ꯇꯜꯂꯤ ꯆꯥꯛ ꯊꯣꯡꯕꯗ ꯂꯪꯐꯩꯗ ꯑꯩꯅ ꯇꯜꯂꯤ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯆꯥꯛ ꯊꯣꯡꯕ ꯈꯔ ꯍꯩ ꯍꯥꯏꯗꯅ ꯁꯥꯈꯤꯅ ꯑꯗꯨꯗꯤ ꯅꯄꯥꯅ ꯆꯥꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯀꯨꯏꯗꯧꯁꯨ ꯅꯠꯇꯕꯅꯤꯅ ꯏꯕꯣꯌꯥꯏ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯂꯩꯖꯔꯨꯔꯁꯅꯨꯗ ꯊꯦꯡꯉꯔꯣꯏ ꯑꯩ ꯃꯥꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯏꯪꯈꯣꯜꯁꯦ ꯂꯩ ꯉꯛꯇ ꯊꯥꯖꯤꯟꯒꯦ ꯇꯣꯝꯕ ꯀꯟꯅ ꯀꯧꯔꯛꯏ ꯃꯄꯥꯕꯨ ꯄꯥꯕꯥꯎ ꯏꯕꯣꯌꯥꯏ ꯀꯩꯅꯣ ꯇꯣꯝꯕ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯤ ꯏꯃꯥꯅ ꯋꯥ ꯍꯥꯏꯔꯤꯗꯨ ꯈꯨꯝꯃꯨ ꯍꯥꯏꯕ ꯇꯞꯅ ꯀꯧꯕꯁꯨ ꯇꯥꯗꯦꯗꯣ ꯄꯥꯕꯗꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯅꯪꯅ ꯑꯩ ꯀꯧꯏ ꯍꯥꯏꯕꯕꯨ ꯁꯥꯈꯤꯅ ꯑꯩꯗꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯏꯄꯥꯝꯗ ꯂꯩꯔꯛꯀꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯏ ꯂꯩꯔꯨꯆꯣ ꯁ꯭ꯋꯥꯏꯗ ꯅꯪꯅ ꯌꯣꯟꯅꯕ ꯇꯦꯛꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡꯗꯣ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯗꯣꯛꯂꯝꯂꯒ ꯆꯠꯂꯣ ꯇꯧꯅꯤ ꯅꯣꯏꯅ ꯄꯥꯅ ꯆꯥꯒꯦ ꯍꯧꯅꯕꯤꯁꯦ ꯇꯣꯝꯕ ꯅꯣꯛꯏ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯥꯈꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯥꯒꯒꯤ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯊꯅꯝꯗꯨꯅ ꯃꯄꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯇꯣꯝꯕ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥꯗꯤ ꯏꯪꯈꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯧꯕ ꯊꯥꯈꯤꯕ ꯏꯪꯈꯣꯜꯒꯤ ꯐꯩꯗꯣꯝ ꯁꯦꯝꯂꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯅꯧꯅ ꯇꯧꯊꯣꯛꯂꯒ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯀꯩꯗꯧꯔꯤꯅꯣ ꯇꯥꯁꯤꯟꯅꯗꯦ ꯏꯕꯣꯌꯥꯏ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯣꯝꯕ ꯄꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯄꯥꯝꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯏꯃꯥꯒ ꯈꯣꯏꯅꯤꯅ ꯅꯨꯃꯤꯠ 2-3 4 ꯆꯪꯅ ꯊꯥꯈꯤꯕ ꯃꯔꯨ ꯃꯔꯥꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏꯗꯨꯕꯨ ꯅꯧꯅ ꯇꯧꯊꯣꯛꯂꯒ ꯊꯥꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ
iman halaktaga isau tawjani ko ingkhol se leisu thadaba se ihang hangi haidana thajinge tawbani leigi phajaba khangdaba noina kari khangni ha chalwad aina wakhal tana lei thauge as ekhoi paba sidiba ima maki sakta makni hayeng iman halaktaga khanarakanu ko noyani khana haloigi harabadina nangna khamdok patam chalusa iru rizaraga saka tu thirak hoi paba numit kharani leibaga iboyai na hunkiba leisingdu phajana hauram leisingdu ising ningthi jana saibiba oibana thuna so hauribani sakhi su numit tarani muk leirake haibaduna kharyamna sil talake haiduna pau hairakpadagi thabum amamuk leiraklammi thabum amagi matung sakhi sil mayam ama puradun halaklammi nungai da handaktia sil mayam ama tungi kaithel phambada mai kai salai khangda khai po tekna hotnabada wa pamani ai hausikti ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯁꯨ ꯏꯁꯪ ꯁꯪꯂꯝꯃꯅꯤ ꯑꯁꯤꯌꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯇꯣꯝꯕ ꯃꯇꯥꯎ ꯒꯣꯄꯥꯜ ꯍꯣꯏꯗꯒꯤ ꯂꯥꯛꯄꯗ ꯃꯃꯥꯅ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ ꯏꯁꯧ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯖꯅ ꯄꯥꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯅꯤꯕ ꯏꯁꯧꯁꯤ ꯁꯨꯛꯇꯩ ꯇꯥꯔꯅꯤ ꯑꯩꯉꯣꯟꯗ ꯁꯥꯈꯤ ꯁꯥꯎꯕ ꯍꯦꯃꯟꯕꯅ ꯃꯃꯤꯠꯇꯨ ꯑꯔꯩꯈꯩ ꯈꯨꯖꯤꯜꯂꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯀꯧꯔꯛꯏ Tomba, Tomba, Moi Papa. Tomba khumde tapli laptakna lai. Iboyai makokta koyet ka nana yetlaga thangzau amaga pairaduni imungdagi thoklai. Magi nupina sauna leptuna leirambaduna khangladuna haire. Karino saki, khangini nang. Khangni moi Papadi. Dati karino. Inkolsna oiramliba saktamasya. Aiga nasadu pangana tharamba hawai maru marang amatta hauda khai lei ngakta saklaga leiramsi karino ba moi Papa. Mityang pham leite dana aina lei thajinmani ne mama. Langphai chalini dana chaluribadubu thabak suba chalibaro natraga kaidoba chalibano. Nahan waidi leiga si pamkhidadaine ha haujina leida ngaurammisina kramai tawino sibo. Mamangi aina langphai chatpaduda lei phajana thaba lamama thengnarak madu urubadagi aina aigi khose lei thage haidana ninglaklibasi. Lei tharaga karino ba sadori sibo. Lei su yonba yaini mama nang. ꯑꯩꯅ ꯊꯥꯔꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯁꯤꯡꯁꯦ ꯍꯦꯛꯂꯒ ꯌꯣꯟꯕꯗ ꯁꯤꯠꯀꯅꯤ ꯅꯪꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯁꯤꯠꯂꯅꯤꯀꯣ ꯌꯥꯝ ꯁꯤꯠꯂꯅꯤ ꯈꯪꯉꯤ ꯍꯧꯖꯤꯛ ꯂꯣꯏ ꯌꯥꯟꯊꯠꯀꯦꯕ ꯑꯩ ꯃꯃꯥ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯅꯪ ꯉꯁꯤ ꯐꯥꯒꯤꯗꯒꯤ ꯆꯩ ꯆꯥꯅꯤ ꯅꯪ ꯂꯩꯗꯨꯗꯤ ꯃꯣꯏ ꯄꯥꯕ ꯍꯦꯛ ꯌꯣꯟꯕꯤꯔꯨꯔꯣ ꯌꯣꯟꯒꯦꯅꯤ ꯐꯩ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯁꯥꯈꯤ ꯏꯕꯣꯌꯥꯏ ꯏꯪꯈꯣꯜꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯖꯔꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯨꯝ ꯃꯥꯜꯂꯦꯗꯅꯁꯦ ꯂꯩ ꯅꯨꯡ ꯈꯔ ꯊꯥꯔꯒ ꯁꯥꯠꯄꯁꯤ ꯌꯨꯝ ꯃꯥꯟꯕꯅꯤ ꯃꯈꯣꯏꯕꯨ ꯎꯔꯒ ꯄꯨꯛꯅꯤꯡꯁꯨ ꯅꯧꯍꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯗꯅ ꯁꯥꯈꯤ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯏꯪꯈꯣꯜꯗꯒꯤ ꯃꯜꯂꯒ ꯊꯣꯡꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯅꯦ ꯀꯣꯛ ꯑꯁꯤ ꯉꯥꯎꯔꯦꯕ ꯂꯩꯗ ꯉꯥꯎꯕꯗꯨ ꯄꯥꯝꯃꯒ ꯂꯩꯃꯤꯟꯅꯔꯨꯗꯅ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯂꯩ ꯍꯦꯛꯂꯒ ꯊꯣꯡꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯇꯣꯝꯕ ꯃꯃꯥꯅ ꯏꯁꯧ ꯇꯧꯔꯤꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯊꯦꯜꯗ ꯆꯦꯟꯗꯨꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯔꯒ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯤꯃ ꯀꯩꯅꯣ ꯁꯤꯅꯃꯣ ꯊꯣꯡꯅꯕ ꯏꯟꯁꯥꯡꯅꯤ ꯏꯃꯥꯅ ꯉꯁꯥꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯏꯁꯧ ꯇꯧꯕꯗꯨꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯅ ꯂꯩꯔꯨꯕꯅꯤ ꯂꯥꯡꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯅꯄꯥ ꯉꯥꯎꯕꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯨꯡꯁꯤꯔꯤꯕ꯭ꯔꯕ ꯏꯃꯥ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯀꯗꯥꯏꯗꯅꯣꯃ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯁꯥꯈꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯌꯥꯏ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯃꯃꯥ ꯈꯨꯝꯗꯕꯅꯤ ꯑꯩꯁꯦ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯣ ꯃꯃꯥ ꯅꯆꯤꯟꯒꯗꯣ ꯌꯦꯇꯨꯝꯅ ꯐꯣꯠꯆꯤꯟꯈ꯭ꯔꯕ꯭ꯔꯣ ꯍꯣ ꯐꯣꯠꯆꯤꯟꯈ꯭ꯔꯦ ꯑꯩꯅꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯣꯏ ꯄꯥꯕꯅ ꯍꯪꯕ ꯋꯥꯒ ꯈꯨꯝꯅꯤꯡꯗꯦ ꯑꯗꯨꯅ ꯌꯥꯝ ꯍꯪꯕꯤꯔꯛꯀꯅꯨ ꯆꯥꯛ ꯊꯣꯡꯕ ꯅꯪ ꯋꯥꯈꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯖꯅꯕ ꯍꯪꯕꯤꯕꯒꯤ ꯋꯥꯏ ꯑꯗꯨꯛ ꯆꯥꯎꯊꯣꯛꯂꯕꯗꯤ ꯁꯨꯛꯍꯪ ꯍꯪꯕꯤꯔꯣꯏ ꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯌꯥꯏ ꯃꯥꯁꯨ ꯏꯕꯣꯌꯥꯏꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯂꯩ ꯀꯌꯥ ꯑꯃ ꯊꯥꯔꯝꯃꯤ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯥꯠꯂꯛꯄ ꯂꯩꯁꯤꯡꯅ ꯂꯩ ꯌꯣꯟꯕꯤ ꯅꯨꯄꯤꯗ ꯍꯦꯛꯇꯨꯅ ꯄꯤꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯍꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯒ ꯇꯣꯛꯊꯣꯛꯂꯝꯃꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯁꯥꯈꯤ ꯃꯄꯥꯝ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ ꯅꯄꯥꯝ ꯆꯠꯇꯣꯏꯔꯕꯗꯤ ꯅꯣꯏꯒꯤꯗ ꯍꯧꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯈꯔ ꯐꯨꯛꯂꯛꯎ ꯃꯃꯥ ꯏꯁ ꯀꯔꯤꯒꯤ ꯐꯨꯛꯂꯛꯇꯧꯔꯤꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯗꯤ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯊꯣꯡꯕꯗꯨ ꯆꯥꯅꯤꯡꯉꯤ
ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯅꯪ ꯍꯅꯨ ꯊꯪꯅ ꯉꯥꯡꯅ ꯁꯛꯅꯕ ꯑꯗꯨꯝ ꯋꯥꯈ꯭ꯔꯦꯗꯨꯒ ꯃꯃꯥ ꯅꯪꯁꯦ ꯊꯥꯒꯗꯕ ꯏꯪꯈꯣꯜꯁꯤꯗꯅ ꯂꯩ ꯊꯥꯖꯤꯜꯂꯒ ꯂꯩꯔꯦ ꯍꯥ ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯒꯤꯗꯒꯤ ꯏꯟꯁꯥꯡ ꯐꯨꯛꯂꯛꯇꯣꯏꯅꯣꯕ ꯆꯥꯅꯤꯡꯉꯗꯤ ꯊꯥꯒꯦ ꯑꯗꯨꯅ ꯅꯪꯒꯤ ꯂꯩꯁꯤꯡꯁꯦ ꯐꯨꯛꯇꯠꯂꯨ ꯂꯩ ꯐꯨꯛꯇꯠꯇ ꯑꯣꯏꯔꯕꯗꯤꯅꯦ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯊꯣꯡꯕꯒ ꯑꯃꯠꯇ ꯆꯥꯖꯔꯣꯏꯀꯣ ꯑꯩ ꯏꯟꯁꯥꯡꯗꯤ ꯀꯩꯊꯦꯜꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯒꯤꯗꯒꯤ ꯂꯩꯔꯒ ꯆꯥꯕ ꯌꯥꯏ ꯂꯩꯗꯤ ꯃꯤꯒꯤꯗꯤ ꯌꯦꯡꯕ ꯏꯅꯤꯡ ꯊꯨꯡꯗꯦ ꯑꯁꯨꯛ ꯋꯥꯅ ꯊꯥꯖꯔꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯛꯇꯠꯂꯨ ꯀꯥꯏ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨ ꯆꯥꯅꯤꯡꯉꯤ ꯏꯟꯁꯥꯡ ꯑꯗꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯀꯅꯨ ꯑꯃꯠꯇ ꯍꯥꯏꯔꯛꯑꯣꯏ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯁꯨ ꯊꯣꯡꯉꯣꯏ ꯑꯩꯅ ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯔꯀꯥꯟꯗꯨꯗ ꯀꯟꯅ ꯉꯥꯡꯅ ꯈꯜꯂꯛꯄꯗꯨꯗ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯏꯁꯧꯁꯦ ꯀꯔꯝꯕ ꯆꯍꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯆꯤꯛꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩꯕ ꯑꯩꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯒꯁꯦ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯅꯣꯏꯅ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤꯅꯦ ꯅꯄꯥꯒ ꯍꯥꯏꯅꯧ ꯑꯩꯗꯤꯅꯦ ꯁꯪꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯥꯈꯤ ꯄꯦꯜꯂ ꯄꯣꯠꯅꯤꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯏꯕꯣꯌꯥꯏꯅ ꯅꯃꯥꯁꯦ ꯐꯖꯕ ꯃꯁꯛ ꯈꯪꯗꯦꯅꯦ ꯇꯣꯝꯕ ꯑꯁꯤꯅꯗꯤ ꯋꯥꯈꯤꯅꯤ ꯏꯄꯥꯅ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯤ ꯅꯃꯥꯒꯤ ꯃꯒꯨꯟ ꯌꯥꯔꯦꯗ ꯄꯥꯕꯁꯨ ꯍꯅꯨ ꯊꯪꯗ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯍꯅꯨꯕ ꯄꯥꯕꯅ ꯂꯩꯗ ꯉꯥꯎꯔꯤꯅꯤ ꯀꯩꯅ ꯑꯁꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜꯁꯦ ꯂꯩ ꯉꯥꯛꯇ ꯊꯥꯔꯤꯁꯦ ꯀꯌꯥꯝ ꯄꯛꯆꯗꯦꯀꯣ ꯅꯍꯥꯟꯋꯥꯏꯗꯤ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯗꯣ ꯏꯈꯨꯠꯅ ꯍꯦꯛꯂꯒ ꯆꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯒꯤ ꯂꯩ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯦ ꯁꯤꯗꯕꯨ ꯀꯔꯤ ꯑꯩꯈꯣꯏꯅ ꯊꯣꯡꯂꯒ ꯆꯥꯗꯣꯏꯁꯤꯕꯣ ꯂꯩꯔꯒ ꯆꯥꯗꯧꯅꯤ ꯀꯩ ꯁꯦꯜ ꯇꯥꯜꯂꯤꯁꯤ ꯐꯥꯒꯤꯔꯣ ꯇꯣꯝꯕ ꯅꯃꯥꯅ ꯆꯥꯃꯤꯆꯪꯒ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯂꯩ ꯊꯥꯗꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯄꯥꯕ ꯁꯦꯜ ꯂꯩꯔꯁꯨ ꯂꯩꯕ ꯐꯪꯗꯕ ꯃꯇꯥꯡ ꯂꯩꯕꯅꯤꯗ ꯁꯦල් ꯃꯥꯅ ꯂꯩꯔꯗꯕꯨ ꯀꯔꯤꯒꯤ ꯂꯩꯕ ꯐꯪꯗꯕ ꯑꯗꯨꯗꯤ ꯂꯩꯕ ꯆꯠꯄ ꯇꯟꯕꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯦꯕꯒꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯥꯈꯤ ꯁꯦꯜ ꯂꯩꯔꯕꯁꯨ ꯀꯩꯊꯦꯜ ꯆꯠꯄ ꯐꯔꯛ ꯇꯥꯕꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯂꯩꯔꯝꯗꯦ ꯂꯩꯀꯥꯏꯗꯒꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗꯁꯨ ꯀꯩꯊꯦꯜ ꯐꯝꯃꯤꯁꯤꯡꯅ ꯌꯣꯟꯅꯕ ꯂꯩꯈꯤꯕꯅ ꯐꯪꯂꯝꯗꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯁꯦꯜ ꯂꯩꯔꯁꯨ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯂꯩꯗꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯅꯦꯒꯦ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯏꯪꯈꯣꯜꯗꯒꯤ ꯂꯩ ꯃꯈꯜ ꯃꯈꯜ ꯍꯦꯛꯂꯒ ꯊꯣꯡ ꯊꯥꯒꯦ ꯑꯩꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕ ꯑꯩꯇꯅ ꯋꯥꯏ ꯊꯣꯡꯅꯕꯒꯤꯗꯃꯛ ꯁꯥꯈꯤ ꯏꯃꯨꯡꯗꯒꯤ ꯄꯣꯂꯥꯡ ꯑꯃ ꯂꯧꯊꯣꯛꯂꯨꯔꯒ ꯏꯪꯈꯣꯜ ꯆꯪꯂꯛꯇꯨꯅ ꯁꯅꯥꯔꯩ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯌꯞ ꯂꯩꯅꯆꯤꯡꯕ ꯂꯩ ꯈꯔ ꯍꯦꯛꯂꯝꯃꯤ ꯁꯤꯅ ꯌꯥꯔꯅꯤꯗ ꯉꯁꯤꯒꯤꯗꯤ ꯆꯔꯥ ꯍꯦꯛꯂꯒ ꯂꯣꯏꯔꯦ ꯄꯠꯈꯤꯅꯤ ꯑꯃꯨꯛ ꯄꯥꯝꯃꯣꯏꯌꯦꯕ ꯑꯁꯨꯛ ꯋꯥꯅꯒꯤ ꯅꯨꯄꯥꯅ ꯊꯥꯖꯔꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯈ꯭ꯔꯒ ꯏꯟꯁꯥꯡ ꯁꯦꯝꯃꯤ ꯁꯥꯈꯤ ꯁꯅꯥꯔꯩ ꯏꯔꯣꯝꯕ ꯑꯃ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯥꯡꯉꯧ ꯑꯃ ꯃꯌꯦꯞ ꯂꯩ ꯀꯥꯡꯃꯦꯠ ꯑꯃ ꯁꯤꯕ ꯉꯥꯏꯗꯅ ꯃꯊꯦꯜ ꯂꯩꯕꯣ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯍꯥꯎꯔꯅꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯗ꯭ꯔꯤ ꯃꯊꯦꯜꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜꯁꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯄꯥꯎ ꯂꯥꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯂꯛꯏ ꯏꯕꯨꯌꯥꯏꯃꯥꯗꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡꯒ ꯍꯪꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯄꯥꯗꯨꯗ ꯐꯝꯂꯒ ꯆꯥꯅꯕ ꯇꯧꯔꯤ ꯇꯣꯝꯕ ꯇꯦꯡꯀꯣꯠꯇ ꯍꯥꯞꯂꯤꯕ ꯃꯊꯦꯜꯗꯨ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯃꯃꯥꯗ ꯏꯃꯥ ꯀꯔꯤꯅꯣ ꯊꯣꯡꯂꯤꯁꯤꯗꯤ ꯁꯅꯥꯔꯩ ꯏꯔꯣꯟꯕ ꯑꯗꯨꯗꯒꯤ ꯑꯇꯩ ꯃꯊꯦꯜ ꯈꯔꯒ ꯀꯩꯅꯣ ꯏꯃꯥ ꯁꯅꯥꯔꯩꯕꯨ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯕ꯭ꯔꯥꯅꯦ ꯌꯥꯗꯅ ꯅꯄꯥꯅ ꯊꯥꯔꯤꯁꯤꯗꯤ ꯇꯣꯝꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟ ꯆꯥꯎ ꯅꯄꯥꯗꯧꯅ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯁꯅꯥꯔꯩ ꯏꯔꯣꯟꯕ ꯆꯥꯔꯒ ꯈꯣꯡ ꯑꯃꯨꯛ ꯍꯥꯝꯊꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯥꯡꯁꯪꯗ ꯍꯦꯛ ꯌꯥꯔꯛꯑꯣ ꯃꯈꯨꯠꯅ ꯊꯥꯕ ꯑꯣꯏꯕꯅ ꯏꯕꯨꯌꯥꯏꯃꯥꯗꯤ ꯍꯥꯎꯔꯤꯔ ꯍꯥꯎꯇ꯭ꯔꯤꯔ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯞꯂꯝꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯇꯣꯝꯕ ꯃꯥꯗꯤ ꯃꯁꯥꯗ ꯅꯤꯡꯀꯣꯛ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯔꯝꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯏꯕꯣꯌꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕꯗꯨ ꯃꯕꯨꯛꯇꯨ ꯒꯨꯔꯨ ꯈꯣꯡꯂꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯄꯨꯛꯁꯤꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤꯕ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏꯔ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏꯅꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯥꯡꯗ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯃꯥꯡꯁꯪ ꯇꯝꯅ ꯆꯦꯜꯂꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯏꯁꯥꯗꯅ ꯑꯩꯒꯤ ꯍꯥꯞꯂꯝꯕ ꯃꯊꯦꯜꯁꯤꯡ ꯂꯣꯏ ꯆꯥꯊꯣꯛꯄꯗ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯀꯥꯏꯔꯦꯗꯅꯁꯦ ꯋꯥꯏ ꯍꯦꯛ ꯆꯪ ꯑꯃꯥꯡꯁꯪ ꯌꯧꯕꯒ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯊꯥꯅꯤꯡꯈꯣꯗꯅ ꯂꯩꯗꯣ ꯁꯤꯗꯩꯗꯤ ꯈꯪꯅꯤꯗꯅ ꯁꯦꯜ ꯇꯤꯡꯂꯒ ꯏꯟꯁꯥꯡꯒ ꯂꯩꯔꯣꯏ ꯏꯪꯈꯣꯜꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯃꯈꯜ ꯃꯊꯦꯜ ꯊꯣꯡꯊꯒꯦꯕ ꯏꯕꯣꯌꯥꯏ ꯇꯨꯝꯕ ꯆꯪꯂꯛꯂꯦ ꯀꯥꯡꯈꯜꯒꯥꯗꯨ ꯅꯤꯡꯊꯤꯖꯅ ꯌꯦꯞꯁꯤꯜꯂꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕꯒ ꯃꯕꯨꯛ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯑꯃꯨꯛ ꯆꯦꯜꯂꯤ ꯋꯥꯏ ꯁꯪꯂꯦ ꯈꯟꯅ ꯇꯨꯝꯕ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯈꯣꯡ ꯍꯥꯝꯂꯛꯂꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯤ ꯏꯕꯣꯌꯥꯏ ꯉꯁꯤꯗꯤ ꯑꯍꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯖꯔꯝꯗꯦ
ꯕꯥꯔꯇꯤꯟ ꯂꯝꯖꯦꯟ ꯇꯧꯕꯗ ꯅꯣꯡ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯔꯛꯂꯦ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯗꯨꯅ ꯐꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯦ ꯅꯣꯡꯁꯤꯅ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯑꯩꯅ ꯋꯥꯅ ꯊꯥꯈꯤꯕ ꯂꯩꯁꯤꯡꯗꯣ ꯊꯥꯡꯍꯥꯏ ꯑꯃ ꯄꯥꯏꯔꯒ ꯂꯣꯏꯅ ꯍꯥꯏꯗꯒꯦ ꯈꯪꯗꯅ ꯂꯩ ꯃꯥꯅ ꯁꯥꯠ ꯎꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯈꯛꯇꯅꯤ ꯂꯩ ꯃꯥꯅ ꯏꯕꯣꯌꯥꯏ ꯑꯩꯕꯨ ꯑꯆꯧꯕ ꯈꯪꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯕꯣꯌꯥꯏ ꯎꯆꯦꯛ ꯀꯌꯥꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄꯒꯤ ꯍꯧꯅ ꯍꯧꯅ ꯈꯣꯡꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯃꯥ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯂꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯍꯧꯒꯠꯄ ꯃꯇꯝꯒ ꯍꯥꯏꯔꯕꯗꯤ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯍꯧꯗꯕꯅꯤ ꯍꯧꯗꯤ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯗ ꯉꯧꯕ ꯍꯅꯨꯕꯗꯣ ꯉꯔꯥꯡꯉꯩꯅ ꯂꯩ ꯃꯊꯦꯜ ꯊꯣꯡꯕ ꯄꯥꯝꯂꯝꯃꯅꯤ ꯅꯪꯒꯤ ꯂꯩꯗꯣ ꯉꯥꯎꯈꯣꯗꯅ ꯂꯩꯗ ꯅꯨꯄꯥ ꯅꯪ ꯇꯣꯝꯕ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯅ ꯂꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯥꯟꯊꯠꯍꯧꯔꯦ ꯏꯃꯥ ꯍꯥ ꯀꯔꯤꯑꯕ ꯇꯣꯝꯕ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯏꯃꯥ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯁꯥꯈꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯩ ꯃꯌꯥꯝꯗꯣ ꯊꯥꯡꯍꯥꯏ ꯑꯃ ꯄꯥꯏꯔꯒ ꯌꯥꯟꯊꯠꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯁꯥꯈꯤꯅ ꯍꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯃꯣꯏ ꯄꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯂꯤꯕ ꯂꯩꯗꯨꯕꯨ ꯂꯣꯏꯅ ꯌꯥꯟꯊꯠꯄꯤꯔꯤꯕꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯕꯣꯌꯥꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯩꯁꯤꯅ ꯉꯝꯂꯤꯕꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯈꯛꯇꯅꯤ ꯂꯩ ꯃꯥꯅ ꯑꯩꯅ ꯑꯍꯤꯡ ꯕꯥꯔꯇꯤꯟ ꯂꯝꯖꯦꯟ ꯇꯧꯕꯗꯤ ꯂꯦꯞꯍꯟꯕ ꯉꯝꯗꯦꯅꯦ ꯃꯃꯥ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯈꯣꯡ ꯍꯥꯝꯊꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯌꯥꯟꯊꯠꯂꯕꯅꯤ ꯑꯩꯅ ꯊꯥꯅꯕ ꯍꯪꯒꯥꯝ ꯃꯔꯨ ꯍꯋꯥꯏ ꯃꯔꯨꯒꯗꯣ ꯄꯨꯊꯣꯔꯣ ꯆꯠꯂꯣ ꯃꯃꯥ ꯇꯣꯝꯕ ꯂꯦꯞꯇꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕ ꯇꯣꯝꯕꯅ ꯑꯗꯨꯝ ꯊꯨꯅꯁꯨ ꯂꯩꯈꯤꯗꯧꯕ ꯄꯥꯕ ꯁꯥꯈꯤ ꯗꯥꯏꯔꯤꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯂꯦ ꯍꯥꯏꯔꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯍꯅꯨ ꯊꯪꯅ ꯂꯩꯗ ꯉꯥꯎꯔꯗꯤ ꯉꯥꯎꯈꯣꯕ ꯂꯩꯗ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯂꯝꯂꯕꯗꯤ ꯁꯤ ꯊꯣꯛꯂꯝꯂꯣꯏꯅꯦ ꯃꯣꯏ ꯄꯥꯕ ꯏꯕꯣꯌꯥꯏ ꯏꯀꯥꯏ ꯈꯪꯗꯒꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯨꯄꯤ ꯇꯣꯝꯕ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯕꯥꯕꯥ ꯆꯟꯗ꯭ꯔꯃꯨꯈꯤ ꯆꯕꯨꯟ ꯇꯣꯝꯕ ꯏꯄꯥ ꯂꯩꯈꯤꯔꯦꯀꯣ ꯇꯣꯝꯕ ꯂꯩ ꯄꯥꯝꯂꯕꯁꯨ ꯐꯖꯕꯒꯤ ꯄꯨꯛꯅꯤꯡ ꯍꯨꯕꯒꯤ ꯁꯝꯕꯜ ꯁꯌꯥꯗ ꯈꯔ ꯗꯨꯛ ꯊꯥꯕ ꯅꯠꯇꯅ ꯏꯪꯈꯣꯜ ꯁꯤꯟ ꯊꯨꯡꯅ ꯃꯨꯛ ꯍꯟꯅ ꯊꯥꯈ꯭ꯔꯔꯣꯏꯀꯣ ꯏꯄꯥ